ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕꯅꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠ ꯈꯔꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯕ꯭ꯔꯦꯛ ꯃꯇꯝꯅꯤ꯫ ꯔꯤꯍꯥꯅꯥꯒ ꯂꯥꯛꯇꯕꯗꯨꯗ ꯍꯁꯤꯅꯥ ꯃꯃꯥꯟꯅꯕꯤ ꯈꯔꯗꯨꯒ ꯀ꯭ꯂꯥꯁꯔꯨꯝꯗ ꯐꯝꯗꯨꯅ ꯂꯩ꯫ ꯇꯟꯖꯥꯗꯨꯗ ꯁꯣꯌꯤꯟꯁꯅꯥ ꯐꯠ ꯆꯪꯁꯤꯜꯂꯛꯂꯒ "ꯍꯁꯤꯅꯥ, ꯂꯥꯛꯑꯣ ꯀꯦꯟꯇꯤꯟꯗ." ꯍꯁꯤꯅꯥ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗꯦ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯁꯣꯌꯤꯟꯁꯅꯥꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤ꯫ ꯁꯣꯌꯤꯟꯁꯅꯥꯁꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯍꯁꯤꯅꯥꯁꯨ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯁꯣꯌꯤꯟꯁꯅꯥꯔꯣꯝꯗ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯂꯒ "ꯐꯦꯂꯤꯛꯁꯀ ꯒ꯭ꯔꯦꯁꯟꯒꯗꯤ ꯎꯗꯦ, ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦ?" "ꯀꯦꯟꯇꯤꯟꯗ ꯆꯥꯅꯕꯗꯣ ꯑꯣꯔꯗꯔ ꯇꯧꯔꯝꯒꯦꯅ ꯍꯥꯟꯅ ꯆꯠꯈ꯭ꯔꯦ." "ꯑꯣ, ꯅꯃꯥꯟꯅꯕꯤ ꯑꯅꯤꯒꯁꯨ ꯈꯪꯅꯧꯋꯣ." ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯀꯦꯟꯇꯤꯟ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯀꯦꯟꯇꯤꯟ ꯃꯅꯨꯡꯗ ꯆꯪꯂꯛꯄꯒ ꯐꯦꯂꯤꯛꯁ, ꯒ꯭ꯔꯦꯁꯣꯟ, ꯑꯦꯂꯤꯁꯤꯌꯥ, ꯇꯥꯇꯤꯌꯥꯅꯥ ꯃꯈꯣꯏ ꯃꯔꯤꯗꯨ ꯇꯦꯕꯜ ꯑꯃꯗ ꯐꯝꯗꯨꯅ ꯃꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯅꯤꯗꯨꯁꯨ ꯆꯪꯁꯤꯟꯗꯨꯅ ꯑꯗꯨꯝ ꯐꯝꯂꯝꯃꯤ꯫ ꯐꯦꯂꯤꯛꯁꯁꯨ ꯀꯥꯔꯟ ꯉꯥꯡꯕ ꯍꯧꯔꯛꯏ꯫ "ꯁꯤꯗꯤ ꯄꯥꯈꯪ ꯂꯩꯁꯥ ꯖꯨꯔꯥꯅꯤꯅꯦ." ꯑꯦꯂꯤꯁꯤꯌꯥꯅ "ꯀꯥꯏꯗꯒꯤ ꯖꯨꯔꯥꯅꯣ? ꯅꯪꯒꯤꯕꯨ ꯅꯨꯄꯤ ꯌꯥꯎꯖꯕ꯭ꯔꯥ? ꯅꯪꯒꯤꯗꯤ ꯅꯨꯄꯥ ꯌꯥꯎꯖꯕ꯭ꯔꯥ?" ꯒ꯭ꯔꯦꯁꯣꯟꯅ ꯌꯥꯔꯦꯗ ꯅꯣꯏ ꯑꯅꯤꯕꯣ." ꯇꯥꯇꯤꯌꯥꯅꯥꯅ ꯑꯃꯨꯛ "ꯅꯪꯁꯨ ꯄꯛꯇ꯭ꯔꯦ ꯏꯕꯨꯡꯉꯣ." "ꯀꯔꯤꯗꯅꯣ ꯄꯛꯇ꯭ꯔꯤꯁꯦ?" ꯍꯟꯗꯛꯇꯤ ꯁꯣꯌꯤꯟꯁꯅꯥꯅ "ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯝꯇ, ꯇꯥꯅꯤꯡꯗ꯭ꯔꯦ." ꯃꯌꯥꯝꯗꯣ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯑꯦꯂꯤꯁꯤꯌꯥ ꯇꯞꯅ "ꯍꯁꯤꯅꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯣꯌꯤꯟꯁꯅꯥꯒꯤ ꯀꯩꯅꯣꯁꯦ?" ꯍꯁꯤꯅꯥꯁꯨ ꯃꯥꯅꯤ, ꯑꯗꯣ ꯅꯣꯏꯒꯤ ꯃꯤꯡꯗꯤ?" "ꯑꯩꯒꯤꯅ ꯑꯦꯂꯤꯁꯤꯌꯥ ꯀꯧꯋꯦ." "ꯑꯩꯒꯤꯅ ꯇꯥꯇꯤꯌꯥꯅꯥ ꯀꯧꯋꯦ꯫ ꯑꯗꯣ ꯍꯁꯤꯅꯥ, ꯅꯪꯗꯤ ꯅꯁꯛ ꯌꯥꯝ ꯐꯖꯩꯅ." "ꯀꯥꯏꯗꯩꯅꯣꯗ, ꯐꯖꯗꯕꯅꯤ." ꯑꯦꯂꯤꯁꯤꯌꯥꯅ "ꯑꯣꯏꯗꯕ ꯉꯥꯡꯅꯨ, ꯍꯁꯤꯅꯥ ꯅꯪ ꯅꯁꯛ ꯊꯤꯌꯦꯁꯦ ꯀꯅꯥꯝꯇꯅ ꯍꯥꯏꯔꯛꯑꯣꯏ." ꯁꯣꯌꯤꯟꯁꯅꯥꯅ ꯑꯣꯏꯅ ꯇꯥꯞ ꯑꯣꯛꯇꯨꯅ "ꯑꯩꯅ ꯍꯥꯏꯒꯅꯤ ꯃꯥ ꯃꯁꯛ ꯊꯤꯌꯦꯁꯦ." ꯍꯁꯤꯅꯥꯁꯨ "ꯅꯪꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩ ꯐꯖꯩ ꯐꯖꯗꯦ ꯏꯁꯥꯅ ꯈꯪꯖꯩ." "ꯀꯃꯥꯏ ꯈꯪꯂꯤꯕ?" "ꯑꯩꯈꯣꯏꯒꯤ ꯃꯤꯡꯁꯦꯜ ꯂꯩꯌꯦ." ꯍꯁꯤꯅꯥꯒꯤ ꯋꯥꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯅꯣꯛꯏ꯫ ꯇꯥꯇꯤꯌꯥꯅꯥꯅ ꯅꯣꯛꯃꯤ "ꯍꯁꯤꯅꯥꯁꯦ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏ, ꯁꯛꯁꯨ ꯑꯃꯤꯅꯥꯅ ꯀꯩꯗꯧꯔꯨꯅꯤ?" ꯍꯁꯤꯅꯥꯁꯨ ꯅꯣꯛꯃꯤ "ꯅꯣꯏꯁꯨ ꯐꯖꯩꯗ, ꯃꯣꯏꯔꯥꯡꯊꯣꯏꯕꯤꯗꯧꯅ." ꯐꯦꯂꯤꯛꯁ ꯅꯣꯛꯈꯤ ꯇꯧꯔꯒ "ꯃꯣꯏꯔꯥꯡꯒꯤ ꯊꯣꯏꯕꯤꯗꯣ ꯅꯪ ꯎꯍꯧꯕ꯭ꯔꯥ?" ꯁꯣꯌꯤꯟꯁꯅꯥꯅ "ꯌꯥꯔꯦ ꯋꯥꯊꯤꯗꯣ." ꯒ꯭ꯔꯦꯁꯣꯟꯅ ꯑꯃꯨꯛ "ꯑꯁꯦꯡꯕ, ꯆꯥꯅꯕꯅ ꯃꯥꯡꯗ ꯈꯤꯜ ꯂꯩꯔꯒ ꯋꯥꯊꯤ ꯉꯥꯡꯕꯁꯨ ꯆꯪꯗꯤ ꯃꯥꯜꯂꯤ. ꯅꯣꯏꯗꯤ ꯈꯪꯗꯦ, ꯑꯩꯗꯤ ꯆꯥꯕ ꯍꯧꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯒ꯭ꯔꯦꯁꯣꯟ ꯆꯥꯅꯕꯗꯨ ꯆꯥꯕ ꯍꯧꯏ꯫ ꯒ꯭ꯔꯦꯁꯣꯟꯒꯤ ꯃꯑꯣꯡꯗꯨꯗ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯅꯣꯛꯏ꯫ ꯅꯣꯛꯅꯁꯨ ꯆꯥꯕ ꯍꯧꯏ꯫ ꯑꯦꯂꯤꯁꯤꯌꯥꯅ "ꯍꯁꯤꯅꯥ, ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ." "ꯍꯣꯏ, ꯄꯤꯔꯛꯀꯦ." ꯁꯣꯌꯤꯟꯁꯅꯥ ꯃꯃꯤꯠꯀꯥꯗꯨ ꯐꯩꯔꯞ ꯇꯧꯅ ꯍꯁꯤꯅꯥꯗ ꯌꯦꯡꯂꯒ "ꯑꯩꯅ ꯄꯤꯌꯨ ꯍꯥꯏꯕꯗꯗꯤ ꯑꯍꯥꯟꯕꯗ ꯄꯤꯔꯛꯎꯒ ꯌꯥꯄꯣꯠꯇꯦ. ꯑꯩꯅ ꯇꯝꯃꯨꯕꯗꯒꯤ ꯄꯤꯅꯤꯡꯗ ꯄꯤꯔꯛꯏ ꯄꯣꯠꯅꯤ." ꯍꯁꯤꯅꯥꯅ "ꯇꯨꯃꯤꯟ ꯆꯥꯎ." ꯁꯣꯌꯤꯟꯁꯅꯥ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ, ꯇꯨꯃꯤꯟ ꯆꯥꯈ꯭ꯔꯦ꯫ ꯇꯥꯇꯤꯌꯥꯅꯥ ꯅꯣꯛꯃꯤ ꯇꯧꯔꯒ ꯁꯣꯌꯤꯟꯁꯅꯥꯕꯨ ꯂꯛꯅꯔꯛꯏ꯫ "ꯌꯥꯗꯦꯀꯣ, ꯃꯤꯗꯤ ꯅꯨꯄꯤꯅ ꯍꯥꯏꯕꯒ ꯏꯜꯂꯤꯀꯣ." ꯒ꯭ꯔꯦꯁꯣꯟꯅ ꯑꯣꯏꯅ ꯐꯠ ꯍꯦꯛꯇ ꯈꯨꯝꯂꯛꯏ꯫ "ꯑꯩꯈꯣꯏꯁꯨ ꯏꯟꯖꯔꯒꯦꯗ ꯂꯩꯖꯔꯕꯅꯤ. ꯑꯗꯨꯗ ꯍꯥꯏꯕꯤꯒꯗꯕ ꯅꯪꯅ ꯍꯥꯏꯕꯤꯔꯛꯇꯕꯗ ꯉꯥꯏꯔꯦ." "ꯅꯨꯄꯥ ꯊꯣꯛꯅ ꯑꯩꯅ ꯅꯪꯕు ꯅꯨꯡꯁꯤ ꯍꯥꯏꯕꯐꯥꯎ ꯉꯝꯗꯕ ꯃꯤꯗꯗꯤ ꯑꯩꯗꯤ ꯀꯔꯤꯁꯨ ꯍꯥꯏꯖꯔꯣꯏ." "ꯍꯥꯏꯔꯁꯨ ꯍꯥꯏꯗ꯭ꯔꯁꯨ ꯅꯨꯡꯁꯤꯌꯦꯗꯨꯗꯤ ꯈꯪꯅꯕ ꯅꯠꯇ꯭ꯔꯣ?" ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨꯗ ꯑꯦꯂꯤꯁꯤꯌꯥꯅ "ꯌꯥꯔꯦ, ꯅꯣꯏ ꯑꯅꯤ ꯑꯩꯕꯨ ꯀꯥꯏꯍꯧꯕꯤꯔꯅꯨ." ꯇꯥꯇꯤꯌꯥꯅꯥꯅ "ꯀꯔꯤꯗ ꯀꯥꯏꯍꯧꯔꯒꯦ?" "ꯍꯣ, ꯅꯪꯒꯤꯗꯤ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯁꯨ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯒ ꯁꯥꯟꯅꯔꯤꯌꯦ. ꯑꯩꯈꯣꯏꯗꯤ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯐꯥꯎ ꯁꯥꯕꯤꯔꯛꯄꯣꯠꯇꯦ." ꯑꯦꯂꯤꯁꯤꯌꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯐꯦꯂꯤꯛꯁꯅ "ꯊꯧꯔꯥꯅꯤ,
ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯃꯤ ꯃꯥꯡꯁꯤꯗ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯣ ꯊꯧꯔꯥꯅꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯨꯄꯥ ꯊꯣꯛꯇꯕ ꯃꯤꯁꯦ ꯑꯩꯗꯤ ꯍꯩꯅꯈꯤꯗ꯭ꯔꯦꯍꯦ ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯊꯧꯔꯥꯅꯤ ꯅꯪ ꯑꯦꯂꯤꯁꯤꯌꯥ ꯃꯃꯤꯠꯇꯨ ꯐꯩꯅ ꯐꯦꯂꯤꯛꯁꯇ ꯌꯦꯡꯂꯛꯏ ꯃꯔꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯁꯨꯌꯦꯟꯁꯤꯅ ꯍꯁꯤꯅꯥꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯛꯂꯒ ꯆꯤꯔꯧ ꯇꯧꯔꯛꯏ ꯃꯤꯒꯤꯗꯤ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯅꯕ ꯅꯠꯇ꯭ꯔꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯐꯥꯒꯤ ꯖꯣꯒꯥꯏꯒ ꯇꯧꯔꯒ ꯂꯣꯏꯅꯔꯁꯤ ꯌꯦꯡꯉꯣ ꯍꯁꯤꯅꯥꯁꯨ ꯏꯇꯞ ꯇꯞꯅ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯍꯣ ꯆꯥꯛꯑꯦ ꯍꯥꯏꯕ ꯍꯁꯤꯅꯥ ꯃꯥꯒꯤ ꯃꯈꯣꯡꯗꯨꯅ ꯁꯨꯌꯦꯟꯁꯅꯥꯒꯤ ꯃꯈꯣꯡꯗ ꯆꯕꯦꯠ ꯂꯥꯎꯅ ꯅꯦꯠꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯁꯨꯌꯦꯟꯁꯅꯥꯁꯨ ꯆꯩꯅꯥꯗꯨꯗ ꯏꯈꯪ ꯈꯪꯅ ꯂꯥꯎꯔꯛꯏ ꯑꯌꯣ ꯃꯔꯤꯗꯨ ꯁꯨꯌꯦꯟꯁꯅꯥꯗ ꯉꯛꯅ ꯌꯦꯡꯂꯛꯏ ꯒ꯭ꯔꯦꯁꯣꯅ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯍꯁꯤꯅꯥ ꯁꯨꯌꯦꯟꯁꯅꯥꯗ ꯃꯃꯤꯠ ꯈꯥꯔꯞ ꯌꯦꯡꯂꯛꯏ ꯁꯨꯌꯦꯟꯁꯅꯥꯁꯨ ꯃꯗꯨ ꯎꯕꯗ ꯂꯧꯁꯤꯟꯅꯔꯒ ꯀꯩꯁꯨ ꯇꯧꯗꯦ ꯁꯨꯌꯦꯟꯁꯅꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧꯗꯨ ꯎꯔꯒ ꯍꯁꯤꯅꯥꯁꯨ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯇ ꯅꯣꯛꯐꯦꯠ ꯇꯧꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯨꯡꯁꯨ 10:30 ꯇꯥꯔꯕꯅꯤ ꯁꯨꯌꯦꯟꯁꯅꯥ ꯑꯃꯗꯤ ꯍꯁꯤꯅꯥ ꯋꯥꯆꯞꯇ ꯇꯦꯛꯁ ꯇꯧꯅꯔꯤ ꯁꯨꯌꯦꯟꯁꯅꯥꯅ ꯂꯥꯏꯔꯤꯛ ꯀꯝ ꯄꯥꯗ꯭ꯔꯕꯣ ꯅꯪꯕꯣ ꯍꯁꯤꯅꯥꯁꯨ ꯄꯤꯁꯨꯝ ꯆꯤꯡꯈꯠꯄ ꯐꯩꯅ ꯌꯦꯡꯕ ꯏꯃꯣꯖꯤ ꯑꯃꯒ ꯂꯣꯏꯅꯅ ꯑꯩ ꯂꯥꯏꯔꯤ ꯅꯪꯕꯨ ꯄꯥꯕ꯭ꯔꯣ ꯁꯨꯌꯦꯟꯁꯅꯥꯁꯨ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯏꯃꯣꯖꯤ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯡꯇꯁꯨ ꯈꯔ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯏꯃꯣꯖꯤꯒꯗꯣ ꯊꯥꯔꯛꯎ ꯀꯩꯗꯧꯋꯦ ꯅꯪꯕꯣ ꯍꯁꯤꯅꯥꯅ ꯑꯃꯨꯛ ꯄꯩꯔꯞ ꯌꯦꯡꯕꯒꯤ ꯏꯃꯣꯖꯤ ꯑꯃꯒ ꯂꯣꯏꯅꯅ ꯇꯥꯅꯤꯡꯗꯦ ꯑꯩ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯥꯏꯕ ꯅꯠꯇꯦ ꯀꯃꯥꯏ ꯇꯥꯔꯤꯅꯣ ꯑꯩꯗꯤ ꯇꯧꯕ ꯉꯝꯕ ꯅꯨꯄꯤꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯤꯁꯦ ꯑꯁꯦꯡꯕꯩ ꯑꯩꯁꯦ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗ꯭ꯔꯒꯕꯨ ꯑꯉꯥꯎꯕ ꯃꯄꯥꯟ ꯊꯣꯛꯈꯩ ꯅꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯝꯈꯤꯗ꯭ꯔꯣ ꯑꯩꯗꯤ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯈꯤꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯕꯅꯤ ꯁꯨꯌꯦꯟꯁꯅꯥꯅ ꯊꯥꯔꯛꯏꯕ ꯃꯦꯁꯦꯖꯇꯨ ꯎꯔꯒ ꯍꯁꯤꯅꯥ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯅꯣꯛꯆ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯉꯝꯗꯕ ꯑꯩꯕꯨꯁꯨ ꯅꯪꯅ ꯌꯧꯍꯟꯕꯤꯈꯤꯕꯅꯤ ꯅꯨꯡꯁꯤꯒꯤ ꯇꯤꯡꯈꯪꯅ ꯇꯟꯖꯥꯗꯨꯗ ꯁꯨꯌꯦꯟꯁꯅꯥꯒꯤ ꯃꯦꯁꯦꯖ ꯑꯃꯃꯨꯛ ꯂꯥꯛꯁꯤꯜꯂꯤ ꯅꯪꯅꯗꯤ ꯑꯩꯕꯨ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯟꯗꯛꯇꯤ ꯍꯁꯤꯅꯥꯁꯨ ꯔꯤꯄ꯭ꯂꯥꯏꯗꯨ ꯌꯥꯡꯅ ꯍꯜꯂꯝꯃꯤ ꯑꯩꯁꯦ ꯀꯅꯥꯅꯣꯗꯤ ꯅꯪ ꯃꯨꯟꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯊꯃꯣꯏ ꯍꯨꯈꯤꯕꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯊꯋꯥꯏꯅꯤ ꯃꯁꯤꯗꯒꯤ ꯑꯍꯦꯟꯕ ꯑꯩ ꯀꯔꯤꯁꯨ ꯈꯪꯅꯤꯡꯕ ꯄꯣꯛꯇꯦ ꯑꯩꯁꯦ ꯃꯨꯁꯂꯤꯝ ꯅꯤꯉꯣꯜꯅꯦ ꯑꯗꯨ ꯑꯣꯏꯔꯕ ꯀꯩꯗꯧꯔꯒꯦ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯙꯔꯃꯒꯤ ꯋꯥꯡꯂꯕ ꯄꯜꯁꯦ ꯅꯪ ꯎꯗꯕ꯭ꯔꯥ ꯎꯏ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯋꯥꯡꯂꯕ ꯄꯜ ꯑꯗꯨꯅꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯊꯠꯆꯤꯟꯗꯨꯅ ꯊꯝꯕꯗꯤ ꯌꯥꯔꯣꯏ ꯑꯩꯅ ꯁꯣꯏꯗꯅ ꯄꯜ ꯑꯗꯨꯕꯨꯁꯨ ꯂꯥꯟꯊꯣꯛꯀꯅꯤ ꯅꯪꯗꯤ ꯉꯝꯂꯣꯏꯗ꯭ꯔꯥ ꯄꯜ ꯑꯗꯨꯕꯨ ꯅꯝꯈꯥꯏꯗꯨꯅ ꯂꯥꯟꯊꯣꯛꯄ ꯍꯁꯤꯅꯥ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯦ ꯑꯗꯨꯕꯨ ꯊꯃꯣꯏꯗꯗꯤ ꯇꯨꯃꯤꯟ ꯁꯣꯟꯖꯩ ꯆꯠꯅꯕꯤꯒꯤ ꯅꯝꯂꯥꯅ ꯑꯩꯒꯤ ꯈꯣꯡ ꯈꯨꯠ ꯄꯨꯝꯕ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯒꯤ ꯆꯩꯅꯥꯗꯒꯤ ꯅꯪꯒ ꯀꯥꯏꯅꯕ ꯐꯪꯒꯗꯕ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯆꯩꯅꯥꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯒꯅꯤ ꯃꯗꯨꯅ ꯂꯪꯂꯥꯁꯤꯡꯁꯦ ꯑꯩꯅ ꯊꯗꯠꯂꯝꯗꯨꯅ ꯅꯨꯡꯁꯤ ꯅꯪꯒꯤ ꯅꯅꯥꯛ ꯇꯝꯅ ꯂꯥꯛꯀꯅꯤ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯁꯨꯌꯦꯟꯁꯅꯥꯒꯤ ꯃꯦꯁꯦꯖ ꯑꯃꯃꯨꯛ ꯐꯠ ꯂꯥꯛꯁꯤꯜꯂꯤ ꯄꯥꯎꯈꯨꯝꯗꯣ ꯍꯧꯖꯤꯛ ꯄꯤꯔꯅꯨ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯂꯕ ꯃꯇꯝꯗ ꯅꯪꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯋꯥꯍꯩꯁꯤꯡꯗꯣ ꯑꯣꯏꯅ ꯅꯪꯒꯤ ꯅꯆꯤꯟꯃꯛꯅ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯣꯏꯅ ꯇꯥꯔꯒꯦ ꯍꯁꯤꯅꯥ ꯃꯆꯤꯟꯗ ꯇꯞꯅ ꯍꯥꯏꯗꯣꯛꯈꯤ ꯅꯨꯡꯁꯤꯕꯗꯤ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯃꯆꯤꯟꯗ ꯍꯥꯏꯔꯤꯕ ꯋꯥꯗꯨꯒꯤ ꯃꯍꯨꯠ ꯑꯣꯏꯅ ꯇꯩꯅꯅ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯝꯃꯤ ꯃꯇꯝꯗꯨꯗ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯇꯨꯝꯖꯔꯣ ꯅꯪꯁꯨ ꯃꯪꯗ ꯑꯩ ꯎꯔꯣꯀꯣ ꯍꯁꯤꯅꯥ ꯅꯣꯛꯆꯩ ꯅꯣꯛꯅ ꯅꯣꯛꯅꯁꯨ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯝꯃꯤ ꯍꯁꯤꯅꯥ ꯃꯣꯕꯥꯏꯜꯗꯨ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ ꯅꯝꯗꯅ ꯅꯨꯡꯁꯤꯍꯜꯂꯦ
ꯁꯣꯝꯗ ꯁꯨꯌꯦꯟꯁꯅꯥꯁꯨ ꯃꯣꯃꯣ ꯅꯣꯛꯆꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯝꯃꯤ. ꯑꯁꯨꯛ ꯅꯨꯡꯁꯤꯍꯟꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩ ꯉꯥꯏꯒꯦꯀꯣ. ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯃꯤꯀꯨꯞꯇꯣ ꯑꯩ ꯉꯥꯏꯒꯦ. ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ. ꯁꯨꯌꯦꯟꯁꯅꯥ ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯆꯥꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕꯤ ꯃꯃꯥꯗ ꯍꯥꯏꯔꯛꯏ. ꯃꯥ, ꯅꯪꯁꯦ ꯌꯥꯝ ꯐꯩ. ꯑꯃꯨꯛ ꯀꯩꯗꯧꯔꯦ? ꯑꯆꯧ ꯑꯁꯥꯡꯒꯤ ꯅꯨꯄꯤꯗꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯅꯕ ꯆꯥꯛꯈꯨꯝ ꯄꯥꯟꯅꯅꯕ ꯃꯤ ꯊꯝꯅꯩ. ꯑꯗꯣ ꯃꯥꯗꯤ ꯊꯝꯗꯦ. ꯁꯥꯟꯇꯤ ꯅꯣꯛꯃꯤ ꯇꯧꯔꯒ, ꯅꯪꯕꯨ ꯃꯤꯅ ꯊꯣꯡꯕ ꯆꯥꯕ ꯍꯩꯅꯒꯗ꯭ꯔꯅꯦ? ꯑꯗꯨꯕꯨꯗꯤ ꯍꯩꯅꯔꯣꯏ. ꯍꯣꯏ, ꯌꯥꯝ ꯍꯥꯎꯔꯗꯤ ꯍꯩꯅꯈꯤꯕꯁꯨ ꯌꯥꯏ. ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯁꯥꯟꯇꯤ ꯅꯣꯛꯏ. ꯁꯨꯌꯦꯟꯁꯅꯥꯁꯨ ꯃꯈꯥ ꯇꯥꯔꯛꯏ. ꯑꯗꯣ ꯃꯥ, ꯑꯩ ꯁ꯭ꯀꯨꯜ ꯆꯠꯄꯁꯦ ꯕꯁꯇ ꯆꯠꯀꯦ. ꯅꯪ ꯕꯕꯥꯅ ꯌꯥꯔꯛꯑꯣꯏꯅꯦ. ꯃꯥꯅ ꯌꯥꯅꯕ ꯍꯥꯏꯕꯤꯌꯣꯕ. ꯁꯅꯥ, ꯋꯥ ꯃꯈꯥ ꯇꯥꯒꯅꯨ. ꯌꯥꯔꯣꯏꯗꯕ ꯄꯣꯠꯇ ꯅꯤꯡꯉꯥꯏ ꯇꯧꯒꯅꯨ. ꯁꯨꯌꯦꯟꯁꯅꯥꯁꯨ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ. ꯕ꯭ꯔꯦꯛ ꯃꯇꯝꯅꯤ. ꯁꯨꯌꯦꯟꯁꯅꯥꯒ ꯍꯁꯤꯅꯥꯒꯁꯨ ꯁ꯭ꯀꯨꯜꯒꯤ ꯔꯨꯐꯇꯣꯞꯇ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯁꯨꯌꯦꯟꯁꯅꯥꯅ, ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯣꯏ ꯕꯥꯒꯤ ꯀ꯭ꯋꯥꯇꯔꯗ ꯂꯩꯇ꯭ꯔꯤꯗꯤ? ꯅꯪꯁꯨ ꯅꯣꯏ ꯕꯥꯒꯤ ꯕꯪꯒ꯭ꯂꯣꯗ ꯂꯩꯇ꯭ꯔꯤꯗꯨꯗꯤ? ꯑꯩꯗꯤ ꯂꯩꯅꯤꯡꯗꯕꯩꯅꯦ. ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯩ. ꯑꯩꯈꯣꯏ ꯏꯆꯧꯕꯨꯗꯤ ꯃꯔꯛꯇ ꯑꯗꯨꯝ ꯂꯩꯕꯅꯤ. ꯃꯥꯟꯅꯕ ꯊꯦꯡꯅꯩꯗꯨꯅꯤ. ꯍꯥ? ꯀꯔꯤꯕꯣ? ꯀꯩꯁꯨ ꯅꯠꯇꯦ. ꯑꯗꯣ ꯅꯪ ꯐꯣꯇꯣꯗꯣ ꯑꯩꯅ ꯀꯛꯈ꯭ꯔꯕꯅꯤ. ꯍꯁꯤꯅꯥ ꯍꯔꯥꯎꯅ, ꯑꯁꯦꯡꯕꯩ? ꯑꯌꯥ, ꯌꯥꯝ ꯍꯔꯥꯎꯋꯦ. ꯍꯟꯗꯛꯇꯤ ꯁꯨꯌꯦꯟꯁꯅꯥ ꯁꯛꯐꯝꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯐꯣꯇꯣꯗꯣ ꯀꯛꯈ꯭ꯔꯕꯅꯤꯅ ꯅꯪꯒ ꯑꯩꯒꯁꯨ ꯂꯣꯏꯅꯈꯤꯗꯕ ꯌꯥꯏ. ꯃꯔꯝꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯦ. ꯐꯣꯇꯣꯗꯨ ꯈꯛ ꯀꯛꯈꯤꯅꯕ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯕꯅꯤ. ꯅꯠꯇ꯭ꯔꯥ? ꯍꯁꯤꯅꯥꯁꯨ ꯍꯟꯗꯛꯇꯤ ꯁꯨꯌꯦꯟꯁꯅꯥꯒꯤ ꯃꯄꯥꯝꯕꯣꯝꯗ ꯀꯣꯜꯂꯛꯇꯨꯅ ꯇꯞꯅ, ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ. ꯑꯩꯅꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ. ꯀꯔꯝꯅ ꯊꯥꯖꯧ ꯍꯥꯏꯕꯅꯣ? ꯍꯁꯤꯅꯥ ꯈꯨꯅꯤꯡꯗꯨ ꯀꯥꯡꯂꯞ ꯇꯧꯔꯒ ꯁꯨꯌꯦꯟꯁꯅꯥꯒꯤ ꯈꯖꯥꯏꯗ ꯅꯨꯡꯁꯤꯅ ꯃꯆꯤꯟꯇ ꯊꯤꯡꯂꯛꯏ. ꯑꯗꯨꯗꯒꯤ ꯇꯞꯅ, ꯅꯪꯒ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠꯇꯣ ꯑꯩ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯈꯤꯗꯦ. ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯁꯨꯌꯦꯟꯁꯅꯥ ꯊꯃꯣꯏ ꯄꯦꯟꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯃꯣꯃꯣ ꯅꯣꯛꯆꯗꯨꯅ, ꯀꯔꯤꯒꯤ? ꯑꯩꯅ ꯃꯤꯠ ꯎꯏꯁꯤꯟꯕ ꯈꯨꯗꯤꯡ ꯅꯪ ꯍꯦꯛꯇ ꯎꯏ. ꯑꯗꯨꯅ ꯑꯩ ꯇꯨꯝꯕ ꯌꯥꯈꯤꯗꯦ. ꯔꯤꯍꯥꯅꯥꯅꯁꯨ ꯍꯥꯏ, ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯤꯕꯩꯅꯦ. ꯑꯩꯅ ꯃꯤꯠ ꯎꯏꯁꯤꯟꯕ ꯈꯨꯗꯤꯡꯒꯤ ꯅꯪ ꯎꯔꯤꯗꯣꯅ ꯍꯥꯏ. ꯁꯨꯌꯦꯟꯁꯅꯥ ꯅꯣꯛꯃꯤ ꯇꯧꯔꯒ, ꯑꯗꯨꯒ ꯅꯨꯡꯁꯤꯗꯕ ꯁꯥꯔꯤꯕꯅꯤꯅꯦ. ꯍꯁꯤꯅꯥ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯈꯤ. ꯁꯨꯌꯦꯟꯁꯅꯥꯁꯨ ꯃꯈꯥ ꯇꯥꯔꯛꯏ. ꯅꯪꯕꯨ ꯆꯠꯅꯕꯤꯒꯤ ꯂꯪꯂꯥꯁꯦ ꯊꯥꯗꯠꯄ ꯉꯝꯂꯗ꯭ꯔꯣ? ꯍꯁꯤꯅꯥ ꯏꯇꯞ ꯇꯞꯅ, ꯂꯪꯂꯥ ꯑꯃꯕꯨ ꯏꯈꯨꯠꯁꯤꯅ ꯊꯥꯗꯠꯂꯝꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇꯝꯅ ꯑꯩ ꯂꯥꯛꯀꯅꯤ. ꯙꯔꯃꯒꯤ ꯋꯥꯡꯂꯕ ꯄꯜ ꯑꯁꯤꯁꯨ ꯂꯥꯟꯊꯣꯛꯇꯨꯅ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯀꯅꯤ. ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯅ ꯈꯥꯏꯗꯦ ꯅꯨꯡꯁꯤꯕ. ꯖꯥꯠ ꯙꯔꯃꯅ ꯈꯥꯏꯗꯦ ꯅꯨꯡꯁꯤꯕ. ꯆꯠꯅꯕꯤꯅꯁꯨ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯗ. ꯊꯃꯣꯏ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕꯅꯤ. ꯑꯅꯤꯃꯛ ꯌꯦꯡꯅꯗꯨꯅ ꯃꯣꯃꯣ ꯅꯣꯛꯃꯤꯟꯅꯩ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯐꯦꯂꯤꯛꯁ ꯐꯣꯟ ꯁꯨꯝ ꯃꯦꯠꯂꯝꯕꯗꯒꯤ ꯑꯦꯂꯤꯁꯤꯌꯥꯗ SMS ꯑꯃ ꯇꯥꯏꯞ ꯇꯧꯗꯨꯅ ꯊꯥꯔꯝꯃꯤ. ꯊꯧꯔꯥꯅꯤ. ꯑꯦꯂꯤꯁꯤꯌꯥꯁꯨ ꯀꯨꯏꯗꯦ SMSꯇꯨ ꯐꯠ ꯍꯜꯂꯛꯏ. ꯀꯩꯅꯣ ꯑꯩꯒꯤ? ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯅꯗ꯭ꯔꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯁꯦ. ꯇꯥꯅꯤꯡꯗꯦ. ꯇꯥꯅꯤꯡꯉꯣ. ꯅꯇꯨꯗ ꯍꯥꯏꯔꯨꯆꯣ. ꯏꯇꯨꯗꯅꯦ ꯍꯥꯏꯔꯤꯁꯦ. ꯄꯛꯇꯦ ꯏꯕꯨꯡꯉꯣ. ꯁꯣꯝꯗ ꯒ꯭ꯔꯦꯁꯣꯟꯒ ꯇꯥꯇꯤꯌꯥꯅꯥꯒꯁꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯇꯥꯇꯤꯌꯥꯅꯥꯅ, ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯨꯄꯥ ꯁꯨꯛ ꯌꯥꯝ ꯊꯣꯛꯇ꯭ꯔꯤꯁꯦ? ꯑꯩꯅ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯦ ꯈꯪꯂꯗꯤ ꯅꯪꯗꯤ ꯅꯨꯄꯤ ꯊꯣꯛꯄ ꯀꯩꯗꯧꯏ? ꯅꯨꯄꯤ ꯅꯣꯏꯅ ꯍꯥꯟꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯀꯥꯏꯅ ꯂꯩꯕ꯭ꯔꯣꯕ? ꯍꯣ, ꯇꯥꯅꯤꯡꯗ꯭ꯔꯦ ꯌꯥꯔꯦ. ꯑꯗꯣ ꯅꯨꯡꯁꯤ ꯍꯥꯏꯅꯗ꯭ꯔꯁꯨ ꯏꯕꯥꯅꯤꯗꯤ ꯅꯨꯡꯁꯤꯅꯔꯦ ꯀꯩꯅꯣ. ꯌꯥꯝ ꯅꯨꯡꯁꯤꯅꯅꯤ. ꯅꯨꯡꯁꯤꯅꯩꯁꯤꯗꯤ.
ꯑꯁꯣꯝꯗꯁꯨ ꯍꯁꯤꯅꯥ ꯑꯃꯗꯤ ꯁꯨꯍꯦꯟꯁꯅꯥꯁꯨ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯍꯁꯤꯅꯥ ꯃꯥꯒꯤ ꯁ꯭ꯇꯗꯤ ꯇꯦꯕꯜꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤꯗꯨ ꯁꯥꯟꯅꯔꯤꯕꯅꯤ꯫ ꯂꯥꯏꯔꯤꯛꯁꯨ ꯐꯥꯛꯇꯣꯛꯇꯨꯅ ꯃꯥꯡꯗ ꯊꯝꯂꯤ꯫ ꯍꯁꯤꯅꯥꯅ "ꯃꯩꯇꯩ ꯄꯥꯈꯪ ꯅꯪꯁꯦ ꯑꯅꯝ ꯈꯔꯗꯤ ꯀꯜꯂꯤꯀꯣ?" "ꯀꯥꯏꯗ ꯀꯜꯂꯤꯕ?" "ꯅꯪꯅ ꯑꯅꯝ ꯀꯟꯕꯩꯅꯦ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯤꯁꯦ." "ꯅꯪꯅꯁꯨ ꯑꯩ ꯅꯨꯡꯁꯤꯔꯝꯃꯤꯗꯨꯗꯤ." "ꯑꯗꯣ ꯅꯪꯅ ꯑꯅꯝ ꯀꯜꯂꯝꯗ꯭ꯔꯗꯕ, ꯀꯣꯛ ꯆꯥꯛꯂꯝꯗ꯭ꯔꯕ, ꯑꯩ ꯏꯁꯥꯅ ꯅꯪ ꯅꯨꯡꯁꯤꯌꯦꯁꯨ ꯈꯪꯂꯝꯃꯣꯏ꯫ ꯀꯩꯒꯨꯝꯕ ꯈꯪꯂꯝꯂꯕꯁꯨ ꯀꯩꯁꯨ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯂꯧꯔꯝꯃꯣꯏ." "ꯑꯅꯝ ꯀꯟꯕꯗꯩ ꯀꯣꯛꯁꯨ ꯑꯃꯨꯛ ꯆꯥꯛꯍꯜꯂꯕ?" "ꯅꯪꯕꯨ ꯀꯣꯛ ꯆꯥꯛꯇꯦ ꯍꯥꯏꯒꯦꯔꯣ?" ꯁꯨꯍꯦꯟꯁꯅꯥꯁꯨ ꯅꯣꯛꯏ꯫ ꯍꯁꯤꯅꯥꯁꯨ ꯁꯥꯎꯔꯞꯅ "ꯀꯔꯤ ꯅꯣꯛꯅꯤꯡꯕ ꯌꯥꯎꯕ꯭ꯔꯥ ꯁꯤꯗ?" "ꯌꯥꯎꯗꯦ." "ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯣꯛꯂꯤꯕ?" "ꯁꯨꯝ ꯅꯨꯡꯁꯤꯕꯩ." "ꯅꯨꯡꯁꯤꯔꯒ ꯅꯣꯛꯅꯕ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯅꯣꯛꯄꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯁꯤꯅꯥ ꯀꯟꯅ ꯍꯦꯛꯇ ꯅꯣꯛꯊꯣꯔꯛꯏ꯫ ꯍꯁꯤꯅꯥꯅ ꯑꯗꯨꯝꯅ ꯀꯟꯅ ꯅꯣꯛꯂꯛꯄꯗꯨꯗ ꯍꯁꯤꯅꯥꯒꯤ ꯀꯥ ꯐꯥꯎꯗꯨꯅ ꯂꯥꯛꯂꯤꯕ ꯋꯥꯍꯤꯕ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯆꯟꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯍꯁꯤꯅꯥꯗꯤ ꯋꯥꯔꯤꯗ ꯅꯨꯡꯉꯥꯏꯈꯤꯕꯅ ꯃꯕꯨꯡ ꯆꯪꯂꯛꯏ ꯍꯥꯏꯕꯁꯨ ꯈꯪꯂꯝꯗꯦ꯫ ꯁꯨꯍꯦꯟꯁꯅꯥꯅꯁꯨ ꯀꯔꯤꯁꯨ ꯎꯔꯝꯗꯦ꯫ ꯃꯆꯟꯅꯨꯄꯤꯅ ꯅꯨꯄꯥ ꯑꯃꯒ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯎꯔꯒ ꯋꯥꯍꯤꯕ ꯒꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯈꯣꯟꯖꯥꯎ ꯑꯃꯁꯨ ꯊꯥꯗꯔꯛꯏ꯫ "ꯑꯕꯦꯝꯃ!" ꯍꯁꯤꯅꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯡ ꯈꯪꯑꯣꯟ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯕꯨꯡ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯃꯔꯩꯗꯨ ꯇꯠꯂꯤ꯫ "ꯏꯆꯥꯎ!" ꯃꯇꯧꯁꯤꯡꯗꯨ ꯎꯕꯗ ꯁꯨꯍꯦꯟꯁꯅꯥꯁꯨ ꯀꯣꯜꯗꯨ ꯀꯛꯈꯤ꯫ ꯋꯥꯍꯤꯕꯁꯨ ꯂꯦꯞꯂꯤꯕꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗ "ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ?" ꯍꯁꯤꯅꯥꯁꯨ ꯀꯤꯅ "ꯏꯃꯥꯟꯅꯕꯅꯤ." "ꯑꯣꯏꯗꯕ ꯉꯥꯡꯂꯛꯀꯅꯨ." "ꯏꯆꯥꯎ, ꯑꯩ ꯑꯣꯏꯗꯕ ꯉꯥꯡꯗꯤꯌꯦ." "ꯅꯃꯥꯟꯅꯕꯒꯤ ꯋꯥꯔꯤ ꯈꯨꯁꯥ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤꯗꯣ." ꯍꯟꯗꯛꯇꯤ ꯍꯁꯤꯅꯥ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯋꯥꯍꯤꯕꯁꯨ ꯃꯈꯥ ꯇꯥꯔꯛꯇꯦ꯫ "ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯀꯩ ꯂꯝꯗꯩꯅꯣ? ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯏ?" ꯍꯁꯤꯅꯥ ꯍꯟꯗꯛꯁꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯦ꯫ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩ꯫ ꯃꯇꯧꯗꯨꯗ ꯋꯥꯍꯤꯕ ꯁꯥꯎꯅ ꯂꯥꯎꯊꯔꯛꯏ꯫ "ꯀꯅꯥꯗꯅꯣ ꯑꯩꯅ ꯍꯥꯏꯁꯦ?" ꯍꯁꯤꯅꯥ ꯃꯔꯩ ꯇꯠꯂꯤ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯁꯨꯍꯦꯟꯁꯅꯥ ꯀꯧꯏ." ꯋꯥꯍꯩꯗꯨ ꯂꯣꯏꯕ ꯅꯪꯗꯦ꯫ ꯋꯥꯍꯤꯕꯅ ꯑꯃꯨꯛ "ꯐꯖꯅ ꯍꯥꯏꯔꯛꯑꯣ, ꯅꯠꯇ꯭ꯔꯗꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯏꯃꯥ ꯇꯥꯅꯕ ꯑꯩꯅ ꯂꯥꯎꯔꯅꯤ." ꯍꯁꯤꯅꯥ ꯃꯕꯨꯡꯕꯨ ꯌꯥꯝꯅ ꯀꯤꯖꯕꯅꯤ꯫ ꯑꯗꯨꯅ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯐꯖꯅ ꯇꯞꯅ "ꯁꯨꯍꯦꯟꯁꯅꯥ ꯀꯧꯏ, ꯅꯝꯕꯣꯜꯗꯩꯅꯤ, ꯍꯧꯖꯤꯛ ꯁꯤ.ꯑꯦꯝ ꯑꯣꯏꯔꯤꯕ ꯑꯪꯀꯜ ꯋꯥꯅꯤꯡꯕꯒꯤ ꯃꯆꯥꯅꯤ." ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯋꯥꯍꯤꯕ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ꯫ ꯃꯕꯨꯡꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯍꯁꯤꯅꯥꯁꯨ ꯀꯤꯖꯕ ꯐꯥꯎꯔꯝꯃꯤ꯫ "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯨꯁꯂꯤꯝ ꯁꯃꯥꯖꯀꯤ ꯃꯃꯥꯏꯗ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯤꯟꯒꯦ ꯈꯜꯂꯤꯗꯦ?" "ꯏꯆꯥꯎ, ꯑꯩ ꯑꯗꯨꯝꯅ ꯈꯟꯈꯤꯕ ꯂꯩꯇꯤꯌꯦ." "ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯩꯇꯩ ꯅꯨꯄꯥꯗꯨꯒ ꯅꯪꯒ ꯅꯨꯡꯁꯤꯅꯔꯤꯅꯣ?" ꯍꯟꯗꯛꯇꯤ ꯍꯁꯤꯅꯥ ꯃꯕꯨꯡꯕꯨ ꯀꯤꯔꯁꯨ ꯀꯤꯅ ꯑꯁꯦꯡꯕ ꯑꯗꯨꯗꯤ ꯍꯥꯏꯗꯣꯔꯛꯂꯝꯃꯤ꯫ "ꯏꯆꯥꯎ, ꯃꯁꯤꯗꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯔꯤꯅꯤ. ꯑꯩꯅ ꯃꯥꯕꯨꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯌꯦ. ꯃꯥꯒ ꯂꯛꯅꯕꯁꯨ ꯑꯩ ꯉꯝꯂꯣꯏꯌꯦ." "ꯅꯪ ꯅꯁꯥꯒꯤ ꯅꯁꯛ ꯈꯪꯖꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯁꯦ ꯃꯨꯁꯂꯤꯝꯅꯤꯅꯦ, ꯃꯨꯁꯂꯤꯝ." ꯍꯁꯤꯅꯥ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ, ꯀꯞꯇꯨꯅ ꯂꯩ꯫ ꯋꯥꯍꯤꯕꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯗꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯈꯜꯗ ꯂꯨꯞꯅꯝꯕ, ꯑꯗꯨꯁꯨ ꯃꯩꯇꯩ ꯅꯨꯄꯥ ꯑꯃꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ. ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯝꯕꯅ ꯋꯥꯈꯜ ꯈꯟꯊꯔꯗꯕꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯏꯆꯧꯅ ꯉꯁꯤꯒꯤꯗꯤ ꯉꯥꯛꯄꯤꯔꯒꯦ. ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯁꯨ ꯕꯕꯥꯒ ꯏꯃꯥꯒꯗ ꯍꯥꯏꯔꯔꯣꯏ, ꯇꯝꯅꯔꯣꯏ. ꯑꯗꯨꯕꯨ ꯃꯇꯨꯡꯗ ꯅꯨꯄꯥꯁꯤꯒ ꯂꯣꯏꯅꯔꯝꯂꯕꯗꯤ ꯏꯆꯧꯅ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ. ꯕꯕꯥꯒ ꯏꯃꯥꯒꯗꯁꯨ ꯋꯥꯐꯝꯁꯦ ꯈꯪꯍꯟꯒꯅꯤ." ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯋꯥꯍꯤꯕ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯕꯨꯡ ꯊꯣꯛꯈ꯭ꯔꯕꯗ ꯍꯁꯤꯅꯥ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯂꯛꯂꯦ꯫ ꯀꯞꯅ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯛꯂꯝꯃꯤ꯫ "ꯀꯔꯤꯒꯤ ꯑꯁꯤꯒꯨꯝꯕ ꯆꯠꯅꯕꯤꯁꯦ ꯂꯩꯔꯝꯂꯤꯕꯅꯣ? ꯑꯩ ꯄꯥꯝꯗꯤꯌꯦ. ꯑꯁꯤꯒꯨꯝꯕ ꯃꯑꯣꯡꯒꯤ ꯆꯠꯅꯕꯤꯁꯦ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯗꯤꯌꯦ."
ꯁꯨꯔꯦꯟꯁꯅꯥꯁꯨ ꯁꯣꯝꯗ ꯋꯥꯈꯜꯗꯨ ꯂꯩꯇꯥꯔꯝꯗꯦ. ꯍꯁꯤꯅꯥꯕꯨ ꯃꯕꯨꯡꯅ ꯉꯥꯡꯕꯤꯔꯝꯒꯗ꯭ꯔꯥ ꯐꯨꯕꯤꯔꯝꯒꯗ꯭ꯔꯥ ꯈꯟꯕꯗ ꯋꯥꯈꯜꯗꯨ ꯆꯔꯥꯡꯅꯔꯦ. ꯀꯣꯜ ꯇꯧꯁꯤꯟꯒꯗꯕꯁꯨ ꯃꯕꯨꯡꯗꯨ ꯂꯩꯔꯝꯃꯗꯤ ꯍꯁꯤꯅꯥꯅ ꯄꯥꯏꯔꯛꯄꯩ ꯃꯍꯨꯠ ꯃꯕꯨꯡꯗꯨꯅ ꯄꯥꯏꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯃꯤ. ꯃꯥꯅ ꯀꯣꯜ ꯇꯧꯔꯨꯔꯒ ꯑꯗꯨꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯃꯥ ꯀꯣꯜꯗꯨ ꯇꯧꯕ ꯉꯝꯂꯝꯗꯦ. ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ SMS ꯑꯃ ꯑꯣꯏꯅ ꯇꯥꯏꯞ ꯇꯧꯗꯨꯅ ꯊꯥꯔꯝꯃꯤ. ꯍꯁꯤꯅꯥ, ꯅꯪ ꯅꯣꯏ ꯆꯧꯅ ꯐꯨꯔꯝꯕ꯭ꯔꯥ? ꯍꯁꯤꯅꯥꯁꯨ ꯔꯤꯄ꯭ꯂꯥꯏꯗꯨ ꯊꯨꯅ ꯄꯤꯔꯛꯂꯝꯃꯤ. ꯐꯨꯗꯦ, ꯉꯥꯡꯗꯤ ꯉꯥꯡꯂꯝꯃꯦ. SMSꯇꯨ ꯎꯕꯗ ꯁꯨꯔꯦꯟꯁꯅꯥ ꯍꯨꯜꯂꯤꯕ ꯅꯤꯡꯁꯥꯁꯣꯔꯗꯨ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ. ꯑꯗꯨꯒ ꯑꯃꯨꯛ SMSꯇꯨ ꯃꯈꯥ ꯇꯥꯅ ꯊꯥꯔꯝꯃꯤ. ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ, ꯐꯨꯔꯝꯃꯗ꯭ꯔꯥꯅ. ꯑꯁꯨꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯒꯗꯕꯒꯤ ꯁꯔꯨꯛ ꯆꯩꯐꯝ ꯅꯥꯏꯅ ꯐꯨꯔꯝꯕꯒꯤ ꯆꯩꯅꯥꯗꯨ ꯈꯥꯡꯕꯅ ꯍꯦꯟꯅ ꯐꯩ. ꯏꯆꯧꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯑꯩꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯦ. ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ? ꯋꯥꯔꯤ ꯀꯣꯟꯅ ꯁꯥꯟꯅꯔꯁꯦ. ꯉꯁꯤꯒꯤꯗꯤ ꯅꯪꯁꯨ ꯄꯣꯊꯥꯔꯣ. SMSꯇꯨ ꯈꯛ ꯊꯥꯕꯒ ꯍꯁꯤꯅꯥꯗꯨ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯊꯈ꯭ꯔꯦ. ꯁꯨꯔꯦꯟꯁꯅꯥꯁꯨ ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ. ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ, ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤ. ꯑꯗꯨꯕꯨ ꯂꯝꯕꯤꯁꯤꯗ ꯆꯠꯄꯗ ꯑꯊꯤꯡꯕ ꯄꯤꯔꯛꯂꯦꯀꯣ. ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯁꯨ ꯁꯣꯜꯂꯛꯏ. ꯅꯨꯡꯁꯤꯒꯤ ꯁꯩꯍꯧꯗ ꯑꯁꯨꯝꯅ ꯇꯧꯔꯕꯁꯨ ꯅꯨꯡꯁꯤꯒꯤ ꯄꯣꯂꯣꯏꯗꯗꯤ ꯅꯣꯛꯅ ꯅꯣꯛꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡꯗꯨꯃꯗꯤ ꯌꯧꯍꯟꯒꯅꯤ. ꯍꯁꯤꯅꯥ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ. ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯂꯣꯡꯗꯨꯅ ꯍꯤꯞꯂꯤ. ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯁꯤꯟꯊꯔꯤ. ꯃꯕꯨꯛꯅꯤꯡꯗꯁꯨ ꯇꯨꯃꯤꯟ ꯁꯣꯟꯖꯩ. ꯌꯥ ꯑꯜꯂꯥ, ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯊꯣꯛꯍꯟꯕꯤꯔꯤꯕꯁꯦ? ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯗꯤ ꯑꯩ ꯈꯪꯕ ꯋꯥꯏꯌꯦ. ꯅꯨꯡꯁꯤꯕꯗꯤ ꯅꯨꯡꯁꯤꯕꯅꯤ, ꯊꯃꯣꯏꯒꯤ ꯑꯣꯏꯕꯅꯤ. ꯑꯁꯨꯛ ꯇꯦꯟꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤ.